Kurumjari. SKTV की Manipuri पाव बुयेंग बिरी बपुम नमक पो खुंड्राक पम सनातोमिना तराम नोक चरी हानबदा मरोइबा पाव Manipur desu humbudra tarek lak suba Republic Day ki thoram paksana pangthokre Governor Ajay Kumar Bhala na laipak asigi machu ahum ki firal chingtatuna Kanglada state ki thakta pangthokre Kangpokpi district ki Songnung Sadar Hills ki manung chanba Wafong ki mafam singda Jet UF na illegal poppy cultivation ki thabak sing tugai tu na mangantagan kre Amasung Jet UF na Kuki Jo Village ta attack chatha ki haina maral sira duna kotu na ngasi ahing nongyai ki hayangi ahing nongyai fauba National Highway 2 amadi National Highway 37 da total shutdown chataragani haina laukthokre Hauzik pau sandok na bijari India pumbada pangthok pagum Manipur desu humbudra tarelak suba Republic Day ki thoram paksana pangthokre mapung oiba thoram Manipur lengak na senduna puari ga sago nariba Kangla da pangthoki state ki thak da pangthok pa thoram aduda Manipur ge Governor Ajay Kumar Bhala na laipa ka sige machuhum gi firal chingkhat ke Manipur Legislative Assembly ki Speaker Thokchom Saitabrata Chief Secretary Punit Kumar Gwel Security Advisor Kuldeep Singh MLA Singh Civil Amadi Police ki makok tongba official kaya na thoram aduda sarukya ke Kangla gi utra mamang da pangthoki ba thoram adu Governor Ajay Kumar Bhala na IPS Probationer Avijit Pandey na command tauba Guard of Honor yengsilaba matungda haudoki Tungda Nipan Suba MR Commandant Ningtokjam Madhunimai na Parade Commander Oiba Apunba Contingent Humbuga Taret ki Mass Part Yauna Cultural Truth Taraga Mari Amadi Develo Taraga Humdoi Governor na Oktuna Salute Piki India ke Constitution Chatna Bahaukiba Namit Puning Singduna Pangtokiba Thoramadu ki Manung Chenna CID Special Branch ki DSP Sorokhaibam Rudda Narayanda Governor na President Medal for Distinguished Service Kusinaki Loinena Medal for Meritorious Service ki Mana CID Special Branch ki Inspector Laishram Chauba Ahanba IRB Battalion ki Jamandar Naurem Sailendra Imphal West District Police ki Sub Inspector Sorokhaibam Santos Manipur Police Training College MPTC ki Jamandar Khaidem Chandra Marisuba IRB Battalion ki Havildar Landpu Kom Imphal West District Police ki Assistant Sub Inspector Atokpam Tez, Thobal District Police ki Additional SP Hizam Devendra, Ahanba Manipur Rifles ki Jamandar Y Nilbir, Anishuba Manipur Rifles ki Havildar Erengbam, Dorendro Maite Amadi Marisuba IRB ki Rifleman, Mangte Jackie Com Manipur Fire Service ki Leading Fireman Panmai, Gaikongam Amadi Maibam 7 Sanda Medal for Meritorious Service Governor Ajay Kumar Bhala na khutsinaduna ikaikhumnaba utki Tungda Ahanba Manipur Rifles ke Parade Ground pangthokpa thoramda Manipur gi Chief Secretary Punit Kumar Gwel na Republic Day ki Board of Thanks ki warol pireduna aikoi pumnamakna laipaga sige Constitution da thazaba thamduna tangdu laitaba amato oibegi wakhalonda afaba Manipur ama ohenana ba honaminasi haiki Magna hai laipaga sige choktuk chaningai oiraba Constitution ama aikoi gi damak thambiramba madamadu ki Constituent Assembly ke members sing adu awangba thakta thagatli Makoi bu ekoina kautok pam thokte kumjali singa maga chamapan yangkai gi ngasi gi numit asida India ki Constitution asi Dr. B.R. Ambedkar gi liching makada Constituent Assembly na draft tawduna chataba haukibani Loinena India asi sovereign socialist secular democratic republic ni haina lauthokibani aikoi gi Constitution asi legal document ama khaknate masidi justice liberty equality amadi fraternity gi wakalon puba ahingba charter amani Constitution equida fundamental rights sing pibata natana fundamental duties sing supiri laipagasi ki Republic Day ki thoramasi buma pung fahanduna kaungam draba thoram ama ohenbagi damak pumnamak puthagatli ekoi pumnamakna Constitution da thazaba thamduna tangdulaitaba chokhatpa amadi amatta oiba Manipur ama ohenana ba punna hona minasi haina makna makhataki Our constitution is not merely a legal document but a living charter that embodies the ideals of justice, liberty, equality and fraternity. It guarantees fundamental rights that uphold the dignity and freedom of every citizen. Citizenship entails both privilege and responsibility, including the responsibility to respect the rule of law, preserve national unity, promote harmony, protect
public property and contribute to the nation's progress while remembering our fundamental duties. This harmonious balance of rights and duties remain a source of enduring pride for all Indians. District Administration Imphal East na sinduna humbudra tarelak suba Republic Day thorom ngarang Imphal East District ki oina Porampata leiba DC Complex ta pangthokre 150 years of Bande Mataram haibe hiramda laipak sin betungna pangthokiba humbudra taret suba Republic Day thorom adu Imphal East District ki Deputy Commissioner Dr. Nivedita Lairen Lakpam na luchingduna India ki machu ahum gi firal chingkatuna pahenki thorom adu da Imphal East District ki Deputy SP KH Jiras Karan na Parrot Commander oiduna nupa police contingent kontraganitoi nupi police contingent kontraganitoi amadi MR IRV contingent taraganipa na sarukyaduna mass part contingent adugi guard of honor DC na okay sarukya kiba contingent singi platoon commander singda DC Dr. Nivedita Lairen Lakpam na certificate of appreciation yentoktuna ikai kumnaki thoromadu da district asigi chief medical officer JEO SDO Kairao Bitra district agriculture officer District Child Protection Unit MSRLM PHED DSO Amadi ICDS ki official Kungamatoida District Asige Additional Deputy Commissioner Dr. N. Johnson Mite Yauna Certificate of Commendation su Yentoki Lunena Meritorious Award ta English Singani Kungamari Kungamanga gi Class 10 Amadi Class 12 ta Tongan ba stream da makok matang tarakraba PM Sri School Jawhalan Navodaya Vidyalaya amasung lenga ki mahisang singi mahiroi punna taraga mari da certificate yentoktuna pukning thogotki thorom ko mari lenana district asige Deputy Commissioner Dr. Nivedita Lairen Lakpam na haikibada Imphal East District ki oina tongan ba department singi maka da district asibu mangjil thana na bukon eri lambi thongda district asigi oina khungang kunganithoi faugduna kilometer kungadaruk 10 mit humdra mari sangba Imphal ring road ki project packet pahure masigi mathakta kilometer chani ga humfu humdoi sangba concrete line drain yauna Rigid Pavement District Headquarter amadi akoiba lambi sing yauna concrete haigedaba project asi packet pahure haiki lanjena rakiba singi matang da paladuna Imphal East District ki oina haujik relief camp taragamanga lady lenga ki resettlement and rehabilitation gi metyang makhada district asige relief camp sing de leiramba Kakching Bisnupur amadi Imphal West ki lanjena rakiba sing masa gi mayumda hanjin bahure District asigi Leitan Pokpi Pukhau Sanjanlok Sadu Lampak Monthau Laikong Itham Nungrang Tumukhong Andro Nungkot Village Singda Permanent Housing Scheme amasung PMAY G Special Project Scheme gi makada yum saduna resettlement toba hore haina makatana fongdoki Internally displaced persons singsi Imphal East da Kentra de Lairambatu Huzitra Mamada Handa Zaman Manzare Serogi Imphal East da Lairam Singhu Makogi Yum Sabalo Dana 37 families 119 IDPs Yum da Hanba Manzare Lola Permanent Housing Scheme di Makada 60 household Yum Sabalo Dana Kairao Bitra Amadi Sawum Mugi Zagada Mi Hanjanaba Yaukre Lairiba Singsida Matam di discussion tawjaraga security meeting pangthong sadana mayam atai leihoriba kemta leihoriba mayam besu athuba matamda akoina yum da leinaba haidana hanjanba yanaba haidana kanna district administration amadi police administration ga loina akoina joina meeting pangthong sari Leibaga sigi humbudra tarelak suba Republic Day thorom ngarang Chandel district da su pangthokre district administration Chandel na sinduna Chandel district ki Jafok da Leiba Maha Union Government Higher Secondary School da pangthok pathoram aduda Deputy Commissioner Hemant Kumar na Leipa kasigi machu ahum gi firal chingkatuna paihanki amasung ceremonial salute utki Additional Superintendent of Police Sandal TS Chamna Anal na Parrot Commander oiba Manipur Police Manipur Rifles BDF School amasung College ki Mahiro Singh NCC Cadet Asa Worker, Angalwadi Worker, Kungamathai Suba Assam Rifles ki band party amasung cultural troops singna mass pata sarukyaki. Thorongi manung Chana district adu ki matau ningthi na tauba khankat laba employee singda appreciation certificate sing yanthoki.
Tamenglong dasu humbudra tarelak suba Republic Day gi thoram district headquarter da leiba mini stadium da pangtokre Deputy Commissioner Dr. Angsim Dangswana India gi machu ohum gi feral chingkhattuna pahenki SDPO Tamenglong Mohammad Riazuddin Sahana Parade Commander oiba Maspat Contingent Singh Salami Oki Thoram aduga mari lenena DC Dr. Angsim Dangswana haikibada lenga ki official sing masagi mathau da mapukning changna tawgadabani Manipur lengak na mahiroy sing ningti na lairik tambina ba oja kaya recruitment tawduna khalli adubu thabuk tawraba matungda makoigi proxy teacher singna mahut senduna lenga ki mahisang singda mahiroy sing takpi tambi masina achawba maram ama oigani Tamenglong da leiriba lenga ki mahisang singna afaba mahiroy puthokpa ngamdriba se haiki Republic Day gi thoram aduda mahiroy sing yauna uniform security personnel ga punna contingent kunga marina mass part sarukya ki School singi manungda United Building School gi nupi singi contingent na ahanba Trinity Public School gi nupa mahiroi singna anishuba amadi JNV gi nupi macha singi contingent na ahumsuba position taki Humbudra Taret Suba Republic Day Thoram District Administration Bisnupur Sinduna District Asigi New Mini Secretariat Complex Tangarang Pangthokre District Asigi Deputy Commissioner Puja Ilangbam na Athoiba Mitunglen oina sarukyaduna Ning Tamlaba India gi machu ahum gi firal chingkhattuna pahenki BDF Ben JNB Bisnupur District Police Bisnupur Home Guard Nipan Suba Battalion CRPF RAF Angalwadi amasung Asa Worker Singh JNV Bisnupur gi NCC Oinam Government Higher Secondary School NCC Kasanjanbam High School Haukrambam High School Kabo Wakching Ningthokong Higher Secondary School Ngaikong High School Oinam Government High School NCC Bisnupur High School Second IRV Tongan ba Cultural Troop Singi Apunba Contingent Kunga Marina Mas Pata Saruk Yabagalunina DC Puja Elangbam na Salami Oki Thorom ki saruk ama oina Indian Red Cross Society Bisnupur District Branch ki Secretary Dr. Huidrom Roman na Luchingdana Society Branch sigi volunteer sing na First Aid Life Saving Technique sing demonstration pangthuki District Administration Thawbal na susenduna ngarang Humbudra Tarelak Suba Republic Day gi thoram Chawyaima Higher Secondary School gi ground da pangtokre Deputy Commissioner Thawbal Yumnam Robitana Laipak ki machu ahum gi firal chingkhatuna pahen kibagalunena IPS Harsavardhan Bhina Parade Commander oiba Maspat Contingent kunge taret ki salamisu okay Thoramadu Thawbal gi SP Manoj Prabhakar M ADM Thawbal Aribam Amarjit Sharma SDO SDC DLO official amasung tongan ba department singi staff singshu sarukyaki High Court singna fundamental rights singi guardian oina achauba thaudang loduna lakli haina High Court ki Chief Justice na phongdokre Manipur da laiba High Court of Manipur ki complex tangara Humudra Tarelak Suba Republic Day celebration ki thoram Chief Justice M Sundar na saruk yaduna pangthokre thoramadu da Chief Justice M Sundar na phongdok rakibada citizen singi right matik chana fanghana na ba High Court singda tongan ba writ sing issue tawduna executive sing amadi adai mari leina ba authority singda tumthokpagi right sing Republic Day asi India gi Yanglen Saru Oriba Constitution bu ikai khumnaba amadi maste yauriba citizen sing bu ngak senana bagidambak justice liberty equality amadi fraternity sing asibu ekoina chahi humbudra taru fanghanna ba honaduna lakli haiki thorongo mari lenena Chief Justice na Republic Day thorongo loinena ngarang High Court asigi complex ta laipak asigi machu ahum gi firal chingkatuna pahenki Thoromadu da Justice Nirban Kumar Just Madras High Court Justice Ahantem Bimol Singh Justice A Guneshwar Ojes Mutum Register General Subordinate Court Singhi Judge Singh Advocate Singh High Court ki staff Singh na sarukyaki High courts play a vital role as guardians of fundamental rights. Under the Constitution, high courts have the power to issue various writs to enforce the rights of citizens and to correct executive and other authorities if bounds of law are transgressed. This power allows high courts to act as a check on arbitrary action and uphold the principles of justice, liberty, and equality. By safeguarding these core values, the High Courts contribute significantly to maintaining
the rule of law, and protecting the rights of individuals within their jurisdiction. Humbudra Taret Suba Republic Day ki Thauramda Pangthokkiba competition singda makok mathang takraba singda Manipur gi Governor Ajay Kumar Bhalana manamathum piduna ikai khumnaba utkre Ahanba Manipur Rifles ki parade ground da Manipur laingak na sinduna pangthokkiba folk dance festival and beating retreat ceremony gi thauram aduda Governor Ajay Kumar Bhala, Chief Secretary Punit Kumar Goel, Langthabal AC ki MLA Karam Shyam, Patsoi AC ki MLA Sapam K Bayauna Police Amadi Civil Department Singi Makoktong Baluchingba Kayasu Sarukyaki. Ngarang Pangthokkiba Republic Day ki thauramda Pangthokkiba Mass Part Competition gi Uniform Contingent da Marisuba Mahar Border Regiment Amadi Assam Rifles na punna first taminakre School contingent singda KKGB B Androna first takre NCC contingent da 14 NCC senior boys amadi girls na ahanba takre college contingent da DM College of Science ke boys amadi girls na taki band party dana Assam Rifles band platoon na taki cultural dance troupe da Salairen Cultural Research Institute Imphal West na taki amadi develop ta sericulture department na ahanba mana fangre Loinina special prize oina tongan ba department sing amadi parade commander and Madhunimai Guard of Honor Commander Avijit Pandey da piduna ikai khumnaba utki Toromasiga mari lena nangasi ahanba Manipur Rifles ki parade ground pangthokkiba minute taruk sangba folk dance competition gi ahanba anishuba amadi ahum suba takraba ibudo loya lakpa Manipur dance group Bisnupur district Ichel Jagoi Loop Jiribam district amadi Takama Art and Culture Kamjong District ki folk dance group singda sel oina lupa lak ama lising humbudra manga amadi lising yankai galoina certificate piduna ikai khumnaba utki competition asida sarukyakiba folk dance group singdasu sel oina lupa lising tara manga galoina participant certificate su piki Illegal poppy cultivation, narcotics trafficking amasung illegal immigrants singi encroachment gi mathakta Jalangrong United Front JUF na chathaba thabak thorom sing hena kansilakli lalawlub asina ngarang Kangpokpi district ki Songnung Sadar Hills ki manung chanba wafong gi mafam singda illegal poppy cultivation gi thabak sing tugaiduna mangan takhan kre lona thingkraba Jalangrong United Front JUF ki Ministry of Information and Publicity na ngarang thadora ki cherol amada ngarang January ki tang kun gataru ki numit yung matung minitara mangarom chatpa matamda JUF ki Tiger Force ki personal singna wafong gi mafam singda illegal poppy cultivation ki damak lairamba farmhouse farm amasung atay polam sing mai thaduna manghan takan ki hairi Cherolasna maka taraduna yellowbee singi aningba apambagi mayukta illegal immigrant singna thabak thoram sing chathaba yaroi hanjin na Jackson wa thamlabasu thawoi dabagi ngarangi khongthang asi laukalakpani Jalangrong Inpui Naga miyam gi lam hak amasung miyam gi safaba phibamda miramdagi lakpa miyoi sing amasung illegal immigrant singna singnarakpa yaroi Illegal poppy cultivation amasung narcotics network sing muthatnanaba JUF na chapchana thabak laukat kani haina cherol asina makhatari India ki Republic Day numita Kangpokpi district ki Sadar Hills talaiba Kuki Jo Furup ki Khunja singda S Kamsang na luchingba Jalangrong United Front JUF ki faction na aki akang piduna yum mai thakiba thawongbu yaningdaba fongdoktuna kotuna total shutdown ngasi ahing nongyai digi hayengi ahing nongyai fawba chatharagani haina laugthokre mari leina balainga na khutlai paiba singi mathakta action lokhat piyo haina taksilakli ngarang kotuna thadorak cherol amada JUF ki khutlai paiba Kader Singna nungthilgi matamda security ki achik patanja lauraga ki Songlung village da laklaga thaudok asi chatharamba asi karamna tauribano kadai da security singna tribal village sing kadai da ngak sen biribano haina hanglakli Republic Day thauram pangthokningai cherakta attack chatharakiba asi lamdam asigi rule of law amadi constitutional authority da singna bani JUF na kunja singi mobile fajinduna pau amata fauhandana thamlaga
punna yum manga amadi makong mari panba gari ama mai thadok lambani thogdog asina miyam gi wakhalda state asigi security lei haibagi thajaba manghan ba khaknatana lamdam asi khutlai paiba singdegi miyam ngak sengani santi purakani hariba governor da constitutional mandate fanghan gadabani taksilakli JUF na toina target toba nungai ba kangpokpi district ki kuki jogi kungang sing laljol lolbol kholen Karam Baifai Amasung K Songlung na Oire Kunja Singh na Tatana Popi Thabada Maral Siduna Aki Akang Piduna Lakli Togdogasi Maka Chatharak Labadi Kutlai Paiba Gang Kangbu Singh na Tauning ba Tauba Mafam Ama Oirak Lagani Maramaduna Lengak na positive Oiba Thabak Amata Lokhat Tabasi Kotuna Condemn Tawi Hairi Togdogasi the January Basing Laingak na pung kun marigi manung da faduna logi oibe cherak pigedabani loine na matamasi da faba ngamdru fawba kotu na National Highway 2 amadi National Highway 37 da January kun ga tarit ki ahing nongyai digi January kun nipan ki ahing nongyai fawba total shutdown lauk thokle pamdaba thodok thoklapa matamda laingak na tek chak sing pugadabani haina kotu gi cherol asina phongdurakli Nagalamrom da Sadar Hill Chip Association Sahilka amadi Kangchup Area Protection and Development Committee KAPDC nasu K Songlung ki thodok pu condemn tawrakli JUF na kulasi popi thaba mafam ni hariba asi sahil kana yaning de phongdorakli Kuki traditional amadi customary logi custodian ama oina sahil kana JUF sing pungkun mari gi manungda surrender tawgadabani tawkiba adu lan kre haibi yagadabani loinana amangata singi compensate tawgadabani harekli natrabadi civil society organization asina achumba while fangba thabak paikhalakani hairi KAPDC nasu lenga ki pukning chingsinduna mafam asida security force thamgadabani permanent oiba outpost ama kangchup ta thamduna khunja sing ngak sengadabani haina Manipur governor da taksilakli Nagalamaromda Wafong Ithan gi mafam singda ngarang lalolup JUF na poppy cultivation ki thabak sing manghan takhan kiba aduda Cookie Organization for Human Rights Trust Kohur Sadar Hill Chip Association Sahilka amasung Committee on Tribal Unity Kotuna Phongdorakliba Wafam Singh Aranba amasung Yumfam Yaugdabani haina Foothills Naga Coordination Committee FNCC na Phongdorakli FNCC gi information amasung publicity wing na thadorakiba cherol amada Wafong Ithan ga nakna na leiba mafam da JUF na farmhouse ahum thugai bagalonena mai thaduna mangan takan ki hairiba farmhouse sing asi miyoi kaya thamduna park sana poppy cultivation gi thabak chathabada sizinaba ngaktani adubu khul mai thare haina kuki gi lup singna lana sandokli hairiba mafam asibu kuki gi lup singna K Songlung haina Laitaba Kul Amagi Maming Thonjinduna Victim Card Sanari Manipur Hills Area Village Authority Act 1965 ki matung inna Kul Amada Yamdrabada Yumthong Kundi Legedabani Haina Palli Amaromda Manipur Gazette ta K Songlung Haiba Kul Leite Naga Singna Kundaba Lamda Poppy Cultivation Tauna Naba Semjin Maming Amathonduna Kulni Haina Lana Pauthokpani Puari de Yengba Matamda Hariba Mafamasi Tamfoymon haiba inpui khulgi mafam amani JUF na lokhat kiba khongtang asi khul amabu mai thaduna manghan banate poppy cultivation ga mari leinaba farmhouse manghan takhan bani thogdogasi ki matang da sahil kana pungkun mari gi ultimatum ama tharakliba asi hena muknaba thokna basin bani amadi madumak tawroidabani santi leina punna hingwina si hairabadi territorial domination aggression demographic manipulation illicit poppy cultivation amasung nagagi area da victim card sanaba tokadabani haina cherol nasna makhatari ngarang Kangpokpi district ki K Songlung Belesta yum mai tharambagi thodok ki makhatarakpa oina ngasi joint peace meeting ama Kangpokpi district headquarter da makhatana irang thoktanaba amadi kanglup ani gi marakta ungkhatna danaba nungtil pung ama taba matamda pangthokre ngasi gi awang ba thaki mifam aduda Hills Area Committee Manipur ki Chairman Nungba AC ki MLA Deepu Gangmaina Luchingduna Kuki Civil Society Organization Sing United Naga Council Jalangrong Union Amadi Rongmai Naga People's Organization ki meet singna sarukyaduna pangthoki meeting aduda Tamai AC ki MLA Awangong Niumaisu sarukyagani hairi amaromda mai thabagi thodok thokraba matung asi ke Songlung ki akoibada makhatana pamdaba thodok sing thoktana ba security ki akan chaksin thorang sing lokat kre hairi Loine na mai tharam bamafam singda changsinduna domination operation sing paikhat pahukre hairi district police amadi central armed police force yauna mafam aduda patrolling thibahumbagi
चिंगनबा मफमसिंगदा चथखरे मफम अयाम्बा निंगथिना ngak senkhre hairi Manipur Police ki makok thongba officer sing yauna Kangpokpi district ki Superintendent of Police Avinav yauna mai chakiba mafamda changsinduri yengshinkre mafam adugi security ki situation su review tawkre hairi tungda SP Kangpokpi Avinav na haikibada haujik Khunja Singh khudong thiningai oidre thodok aduda asok apan ki paw leite Khunja Singh ngak senanaba security forcing ningthina laikre ke songlung da makhata na security sing deploy tawduna laikigani Khunja Singh masagi yum thadoktuna thangnaba Baitum Collins Belesta Lady Makoigi Damak Kuki NP Southwest Sadar Hills ki Makada Taurang Tauri Haiki. Hauki Bachahi English Singani Kunga Marida Jiribamda Kuki Kutlai Paiba Tara CRPF na Kaptuna Hatkiba Assistant Commandant da Indian Langakna Gallantry Medal Pigani Haina Laukto Kibabu Indigenous Tribal Leaders Forum ITLF na Nungnang Bafongdurakli. Ngarang ITLF na thadora cherol amada haukiba chahi English ngani kunge marigi November taraga mathoida CRPF ki personal singna khutlai paiba tribal balance volunteer tara Manipur da thokliba irang asiga mari lenena jiribam da kuki jo Khunja Singbu ngak senana bachat kiba Singbu CRPF ki personal singna nongmai na kaptuna hat ki haina maral sirakli CRPF singnadi makhoi gi kemta landarakpada khut thoknabada hat kibani hairibasi yumfam yaudabani laikhidraba balance volunteer sing adu tongan ba mafam singdagi nongmugi shuraga hingjabana ayambani makhoi miyamgi ngak senana bachat kibani police na train tauraba militant ngaktani haikiba aranbani makhoi gi autopsy report ta makhoi gi tungdagi nongmaina kapani haibana matau karamna CRPF ki posta attack chathaba oigadoribano hanglakli thodok aduda Indian Lagakna CRPF ki assistant commandant Bipin Wilson bu Soria Chakrapi duna ikai khumnaba ullibasi ITLF na condemn tawi asigumba thodokta award piduna ikai khumnaba piduna leiragadi Kuki Jo tribe singda discrimination amadi injustice tawba oina thokle haina ITLF ki cherol asida maral sirakli Lal Holob ZUF na Kangpokpi district ki tongan ba mafam singda poppy cultivation ki thabak thingduna manghan takhan bagi thodok matung naga amasung kuki furup ani gi marakta ungkhatnaba leiriba asida paite furup yaude amadi furup amata da tongsillaroi hairi paite Tualai Paul hariba paite gi lup asina ngasi thadora ki cherol amada haujik furup ani asina muknabagi fibam lakliba asida paite furup ki miyambu chingnaba amadi lana ubiganu naga singi mathakta paite na nungaitaba leite naga singna khundaba mafam singda operate tawriba lup sing amasung khutlai paiba lup singna su yariba makai cheksin biu cherol asina makha taraduna kumja lising amaga chamapan marifudara humdoigi naga kuki muknaba aduda paite tribe council gi banner makada furup asigi miyamna nakal amatada tongsindana ing tapna leiki paite gi miyambu saktak piduna naga singna khundaba mafam singda ningthina chathok chasin yahanki madugi yanaba adu naga gi miyamna su ngasimak ikai khumnabiu loinana CSO sing community leaders sing amasung stakeholders singna muknaba si hantahanaba amadi wari sanaduna wakhal taminana ba hotnabiu haina appeal tawri Paugi maraktatna atenba break ama SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piripa SKTV gi saruk ama oibiu franchise ki kuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yahonbiu SKTV gi technology amasung magun leiraba service asida adumsu yawbiu Akupa Marol Gidamak mobile number 7005259437 Natraga 8974209157 da call tawbiraktuna khangbiba yagani Breki matungda miyambo mukana taram nokchari makataba pau Kokomi na sinduna lakliba January 13 da chatkadaba Manipur kanba khongchatta saruk yabina ba Kokomi student front ki maikaidagi miyamda appeal tawrakli ngasi lamfelda laiba Kokomi gi office ta pangthokpa paugi mifam amada Kokomi student front ki convener Lukram Malangbana ha makha taraduna haukiba kumja
ꯏꯪ 2016ꯒꯤ ꯃꯦ 3ꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯊꯛꯇ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯑꯐꯣꯡꯕ ꯂꯥꯟꯗ ꯑꯁꯤꯗ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯁꯤ ꯃꯤꯅꯥ ꯑꯁꯣꯛ ꯑꯄꯟ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯍꯤꯡꯂꯤ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗꯅ ꯂꯩꯔꯤ ꯐꯤꯕꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯛꯇ ꯑꯀꯟꯕ ꯈꯣꯜꯂꯥꯎ ꯂꯥꯎꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤ 29ꯗ ꯇꯤꯗꯤꯝ ꯒ꯭ꯔꯥꯎꯟꯗꯒꯤ ꯍꯧꯗꯨꯅ ꯊꯥꯎ ꯒ꯭ꯔꯥꯎꯟ ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯀꯟꯕ ꯈꯣꯡꯆꯠ ꯑꯁꯤ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯑꯃꯗꯤ यूनिवर्सिटी महैरोइसिंग मेडिकल तमलिबा महैरोइसिंग सानारोइ अमदी बोर्डिंग अमसुंग हॉस्टल दा महैरोइ खुदिंगमगना सरुक याबिनबा कोकोमी स्टूडेंट फ्रंट की महुत सिंदुना महाकी माइकेदगी मखाताना अपील तौरकली ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯂꯝꯗꯝꯗ ꯑꯩꯈꯣꯏ ꯂꯥꯟꯖꯦꯟꯅꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤ ꯂꯣꯏꯅ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯉꯁꯤ ꯐꯥꯎꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯐꯖꯅ ꯇꯧꯕ ꯉꯝꯗꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯀꯣꯅꯣꯃꯤꯗ ꯀꯥ ꯍꯦꯟꯅ ꯁꯣꯛꯍꯜꯂꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯀꯔꯝꯕ ꯃꯇꯝꯗ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕ ꯉꯁꯤ ꯐꯥꯎꯕ ꯇꯝꯕ ꯉꯝꯗ꯭ꯔꯤ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯈꯨꯟꯗꯥꯔꯤꯕ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯑꯀꯟꯕ ꯈꯣꯜꯂꯥꯎ ꯑꯃ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯂꯥꯎꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 31, 2026 ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯀꯟꯕ ꯈꯣꯡꯆꯠ ꯑꯃ ꯀꯣꯀꯣꯃꯤꯅ ꯁꯤꯟꯖꯔꯤ ꯍꯥꯏꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯑꯃꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯂꯣꯏꯅ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯦꯗꯤꯀꯦꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯃꯗꯤ ꯕꯣꯔꯗꯤꯡ ꯑꯃꯗꯤ ꯍꯣꯁꯇꯦꯜꯗ ꯂꯩꯕꯤꯔꯤꯕ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛꯅ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯀꯣꯀꯣꯃꯤ ꯁ꯭ꯇꯨꯗꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ हंदक पांगथोकदौरिबा बोसेम अमदी कोसेम की एग्जाम सिंगे सेंटर पीबदा वाचत वानोंग की मौंगदा एग्जाम सेंटर सिंग पीबे यारोय हाइना MSF इम्फाल ईस्ट की जनरल सेक्रेटरी थोइडिंग जम रवि कुमन्ना फोंदुरकली महाकना मखा तारदुना MSF ना चंगसिंदुना लाकपा अखोई लाइरिक निंगथीना तमसी हाइरिबा एकेडमिक कैंपेन असिगी मनुंग चन्ना हंदक क्लास 10 अमदी क्लास 12 थागदौरिबा महैरोइ सिंगिदमक लेमना अखन्नबा लौसिंग ताकपी तंबीबगी थौरम अमा जोनस्टोन हायर सेकेंडरी स्कूल दा पांगथोकतुना लाकी हंदक पांगथोकदौरिबा बोसेम अमदी कोसेम की एग्जाम सिंगदा अकी अखंग पाखटपा थुगटपा याउदुना एग्जाम सिंग माइ पाकना थाबा ngamnanaba ngasidagi hauraga mock test exam ama silli ahanbagi oina ngasi English subject na hokre handa class 10 amadi 12 thagadoriba asidadi bosem amadi kosem na exam yam checksin na question sing leak oidena ba hotnagadabani karigumba kanglon chumna exam sing pangthoraktaba tarabadi MSF na mahairoi singi yenglaga tumina khak leiroi exam center sing pinena ba hotnabada bosem amadi kosem na pukchel sengna niyom chumna pigadabani wachat wanonggi maongda exam center sing piba yaroi pirakpa thoklabadi madu mahairoi singbu manghanna ba sinbani haina lowbaga loinena akan mami eng changani haina mari lena ba singi mafamda phongdoki ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯇꯝꯁꯤ ꯍꯥꯏꯕ ꯑꯦꯀꯥꯗꯦꯃꯤꯛ ꯀꯦꯝꯄꯦꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ MSF ꯏꯝꯐꯥꯜ ꯋꯦꯁ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤ ꯑꯅꯤꯅ ꯈꯨꯠꯁꯝꯅꯗꯨꯅ ꯃꯣꯛ ꯇꯦꯁ ꯑꯦꯛꯖꯥꯝ ꯑꯃꯁꯨ ꯏꯪꯂꯤꯁ ꯁꯕꯖꯦꯛꯅ ꯍꯧꯗꯨꯅ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯖꯣꯟꯁꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯄꯥꯡꯊꯣꯛꯆꯈ꯭ꯔꯦ ꯂꯣꯏꯅꯅ ꯂꯥꯛꯀꯗꯧꯔꯤꯕ ꯕꯣꯁꯦꯝ ꯑꯃꯁꯨꯡ ꯀꯣꯁꯦꯝꯒꯤ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯁꯦꯟꯇꯔ ꯂꯩꯕꯒꯤ ꯈꯣꯠꯄꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯇꯧꯕꯤꯗꯅꯕ MSF Imphal West ꯑꯃꯁꯨꯡ Imphal East District Committee ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯂꯥꯛꯀꯗꯧꯔꯤꯕ कोसेम अमसुंग कोसेम की एग्जाम दसु मरी लेनबसिंगना क्वेश्चन लीक ओइदनबसु होनबिगदमि करिगुंबा क्वेश्चन लीक ओइब खोपा तौरकलबदि मैरोइ सिंगी येंगा MSF इम्फाल वेस्ट अमसुंग इम्फाल ईस्ट डिस्ट्रिक्ट कमिटी अनिगी माइकैदगी तुमिनखक लैथोक्लोय हाइदना सेक्शन वा थमजरी अखोइ लैनिखिना Laibag asida leiriba banking sector singda thabak tawriba bank employee amadi officer singna chayol amada numit mangani hena thabak suhanbagi mayokta numit manga thabak tawnana ba yanakiba demand sing atubada chatna halu haiduna laipak sin bathungna ngasi All India Bank Strike ki khongjang changsan khre madugi manung chana Manipur dasu public sector bank singda Bank Strike ki khongjang changsan kre tongan ba banking union mapan gi umbrella body ama oiriba United Forum of Bank Union ki makhada India pumbada chathakiba All India Bank Strike ki khongjang aduda 5-day banking is a right not a privilege we demand implementation of 5-day banking haiba kholau kaya su lauki MG Avenue da
Leiba SBI Bank Mamangda Employees in the Junction Kiva Bank Strike Kongjung Adugamari Lenina, United Forum of Bank Union Convener A Sanahal Sermon Hai, Tha Amada Saturday Amadi Sunday as a bank sing the suti Oigidabani Haibigi Yanaba Lake Rabasu, Tha Amada Ani Shuba Amadi Mari Shuba Saturday the suti Pibanatana, Atopalem Horiba Saturday Amadi Sunday Singda, Bank to Adumak Tabaksuri, Amaromda Indian Bank Association IBA Amadi UFVU Anigi Marakta Kumjali Singani Kunga Marigi, Mars Thada Fam Kiba Mifamda Saturday Amadi Sunday Kudingmag Suti Oiba Hainigana Krabasunga Si Faubada, Ani Shuba Amadi Mari Shuba Saturday Digi Hena Employees Singna Suti Fangdri, Lemhoriba Saturday Amadi Sunday Sing Tabak Suhanba Amadi, Yanakiba Demand Sing Tabak Oina Ontorok Tabagi Mayokta, All India Bank Strike Asi Junction Bani Hainu Sufongdoki. Nasi akoina tawjariba strike se 5-day banking demand dugi makha da tawjaba strike ni aduga sigi strike sigi makha sida akoina 5-day banking demand torok pasida akoigi working hours idu sangtok toi ni minute nifu sangtok pada yanarabani yanabai matungin na nasi bhawda akoina tawgriba demand se phangdri Manipur punba bank khudimak strike sida participate tawduna akoina tawjari ji legitimate demand ni ana khallaga akoina sigi strike se pangthokpani. India की Constitution दा citizen की right खक्तमक ngakpan खक्नतना environment lamlak की सा उचेक अमदी अतै थवाई पानब सिंगशु ngakpa यावरिबनी ngarang India की हुम्बुद्रा तरेलक सुबा Republic Day नुमिता हौकिबा चही इंग्लिश संगनी कुनगा मंगागी December थादा यारिपोक्तगी कलक्किबा Wildlife Conservation Committee न सेनरकपा मकु मचा अहुम मनिंग तमना थादोक्रे हाइरिबा मकु मचा अहुम अदु Kalakpa matamda yamna sokchin ba maongda purakibani makoi paiba ngamnanaba amadi pija pithak tawduna masa faraga mathanta paiba ngamnanaba thablakibani maku macha ahum adu ngarang iroisyamba forest bit ki makhada leiba Langoi Reserve Forest Department amadi Wildlife Conservation Committee Secretary Katrimim Zone Channa thadokibani hairi Kamjong District की Education Sector वो अवांग बथाक पुकटना बहोना रिबा District असिगे Journal Education Officer Dr. Yumnam Indrajit की मफमदा हुम्बुद्रा तरेत सुबा Republic Day का मरी लेना Administration Commendation Certificate English संगनी कुनगे तुरुपीदुना इकाई कुमनब उलक्किबा अदुबु नोंगचुप हारम Khorjai Lov Noha Kholgi Maikaidigi Thagat Pafungdurakli Noha Kholge General Secretary Sadok Pam Bridget Nakhutyek Piduna Thadrok Cherol Amada Dr. Yumnam Indrajit Noha Khol Asigi Hojik Vice President Gi Thau Puri Misak Amani Mahakna Kamjong District ki Journal Education Officer Ama Oina Thaugai Puduna District Education Sector wo awang bathakta Chaukhot Naba Honariba Asida Masak Khangbiduna Humbudra Taret Suba Republic Day ga Mari Lenana Administration Commendation Certificate Khusinaduna Ikai Kumnab Ulakiba Asi Lub Asigi Oina Chauthuk Chaningai ni Dr. Yumnam Indrajit ki Punsida Hena Afaba Thabak Kaya Pangthok Pangamba Oirisanu Hainasu Cherola Sida Palakli Mathang tha February ki tang taraga mathoidi ki taraga mari fauba numit mari ni chupna New Delhi ki Pragati Maidan da leiba Bharat Mandapam Convention Center da pangthokadoriba International Conference da Imphal West ki Uripok Taurangbam Laikai da Panthoibi Housing Finance Company Limited PHFCL gi Chairman amasung Managing Director Thokchom Hemo Singh Sarukyaragani Evolving Landscape of Housing Finance Inclusivity and Sustainability Haiba Wakalonda Asia Pacific Union for Housing Finance APUHF amasung National Housing Bank NHB India anina kutsamnaduna pangthukadoriba conference asida malemgi tongan balaibak singdiki lakpa masing yamlaba delegate singna sarukyagani leipag asigi awang nongpok lamdamdagi oina ihan hanba amasung amatangairaba Public Limited Housing Finance Company oiriba Panthoibi Housing Finance Company Limited PHFCL Chairman amasung Managing Director Thokchom Hemo Singbu saruk yananabagidamak chapau pirakibani Masigidamak company asigi staff members singna harau nungaiba fungdurakli Kurai Sajor Laikai gi Galaxy Cricket Club na silaga Imalai Kulembi Playground chathariba ahanba state level KCC Cup state level tennis ball cricket tournament English ngani kunge tarukta KCT Kurai amadi Weekend Warrior Katrigau team mai pakre
Curve asigi ngarang sana kiba tongan ba league match singi ahanba match da KCT Kuraina Weekend Warrior Ketrigaubu wicket mangada anishuba match da su KCT Kurai team na Car 11 Porongpatpu wicket ahumda maiti bapiki loinana ahum suba match tana Weekend Warrior Ketrigau team na Car 11 Porongpatpu wicket tareta maiti bapiki sana kiba tongan ba match sing aduda mai pakraba team KCT gi sanaroi Ayan Das na match ani sana kibada player of the match anirak tabang ngamki loinana Weekend Warrior gi sanaroi Muhammad Samir Khan na player of the match ki manafangki Thoubal District Veteran Table Tennis Association sem ki bachahi taraganithoi mapung farak pagaloinina association asigi taraganithoi suba foundation digi thoram ngarang Thoubal wangma tabada leiba table tennis indoor stadium da pangthokre taruk suba Thoubal District Veteran Table Tennis Tournament English ngani kun ge taruk su pangthokre Single, double, amadi team haina event ahum thokna khaidokna chathakiba tournament aduda association asigi makada leidiba veteran player ni furum na sarukya ki single gi oina innocent atopaming momo akoijam double gi oina third IRB gi S Hamanta amasung akoijam kumar gi jura aduga team gi oina ayingasa gi pau pijari ICAR Regional Center Lampel Party ki fangba report ki matung inanga si state asida khwaidi ki sabagi chang Celsius degree kunkam manga oiki aduga khwaidi ki ingbagi chang na Celsius degree 3.10 taruk ni nungsita yawbai sing manil gi chang na ayukta chada marifudara manga amasung nungtilda na chada nifuga mathoi oiki aroibada maroiba pausing amuka na pijari Manipur da su humbudra tarelak suba Republic Day gi thoram paksana pangthokre Governor Ajay Kumar Bala na leipak asigi machu ahum gi firal chinkatuna Kangla da state ki thakta pangthokre Kangpokpi district ki Songnung Sadar Hills ki manung chanba wafong gi mafam sing da Jet UF na illegal poppy cultivation ki thabak sing thugaiduna mangantagan kre Amasung Jet UF na Kukijo Village ta attack chathaki haina maral siraduna kotuna ngasi ahing nongyai digi hayengi ahing nongyai fawba National Highway 2 amadi National Highway 37 the total shutdown chatharagani haina lautokre Matang asida bulletin asilo jare Manipur miyam ki punsi da kwaidi ki hena maru oiba state asigi lepak asigi amadi malam gi ipau singi damak SKTV News po miyang tadun lebiyo kurum jare